Nuksijaraba parents singna isa-isagi icha singna tamliba school da mahaki classroom da mahaki section da maheiroi kya phami habase khangbibra masingdo khangagadi masingdo yaningbra justify oena khanbra school gi mai gi oiba classroom string ama leiri aina ngasi thamjaningi ba maruiba point se classroom amada section amada angang kya phami habaduni NEP 2020 na su chapchaba masing pandraga su moina pamise akoigi angang kuntra kunmanga swagi changa hai adegi CBSE na su hari se angang nipu section amada yama bada nipu manga classroom dugi size khra chaw khotpa moige du atopa mayam leikre adegi pupils teacher ratio 30:1 adegi section amado oja su leba khotpa mayam leikre adu duna moigi technicality khra leijer khra sunu isam chamba akoigi layman language ta aigi ichana phamliba classroom da angang nifu manga gi mathakta yankhai gi mathakta phamgal aba ai ichana hairiba changdo angang kunthra phamba classroom da phamamagadi hen hairoidra haiba wahangchini angang yankhai humbu phamba classroom da ai ichana haitrido angang kunthra phamba classroom da tamamagadi kitang du su haiba helamoidra haiba wahangchini lakchaningi ba pointi section amada angang yankhai gi mathakta phamjala aba NEP na CBSE na hariba masing sidagi hel gatla aga kanada wai ozada wai period ki magi time period tu ki manungda angang nifu manga angang kunthra or angang humpu angang marfu senarak podo yamige adum watpa du leira dongni notebook checking da warani adegi ason ma angang khra yawbodu da hen emphasis piga dobodo ngama aroi ozada suwaba maheiroi da sumangba tongjari sidi just school du khakta dani because section ani thogadi oza hena kaurani tolop hena chatlani aduna classroom amda angang humpu humdra marfu phamjaladi section ani gi chang do section amda ga thammadi cost cutting haidune aduna achoba stakeholder am oriba angang singchigi parents singsina school sida mai gi icha sing isa gi icha sing gi classroom da phami ba angang humpu humdra marfu or angang kunthra nifu kun satisfied with bra haibase hangjaningi ngasi gi video sida class 11 12 ta mi chama phambada ai thoidokna nungaitaba tawde maramdi 10 pass tawra matungda di magi tambagi mo kitang khelakpanina khenarakpanina adum yambudo kaidabra na khali madudasu yamdabana di phadoini adubu yamasu kaidabra na sum khanjabai wani madudasu yambaga yamdabagadi yamdabana hena kanarakadoini manifests se class 10 bokta pi ingai digina class 10 bokta se apipa class ta se akoigi play group tegi pre nursery kg1 class 1 bokta foundational stage sida di dum yamdana loi unai adubu class 1 2 lora matung 3 4 5 tadi yam khalakpa 6 7 8 tagi yam khalakpa angang marfu ga phambadubu changi bo zaduna angang marfu makki maming matha khangba bokta wasalakadoine aduna isam samna agi ichana tamliba school aduda aina fee thiduna tamhaliba school aduda angang kunthra natraga nifu phambada hen haijagadabado humpu humdra phamjandana haitabado kaimta ngangbiraroidra karimta pukhatpiraroidra haiba wahangchini aduna ngasigi video sida ina thamjaningi si parents singda hoji manipur da leriba school singchida aigi ichagi school strength to tonganbam thamgraga aigi section duda angang se yankhai mathakta ga phamgal adi wahang amatta di hangbi housini angang se minimum maximum angang kunthra phamaga nungaina tamba school duda or school duda angang kunthra khakta reduce toraga angang do hena interactive oina hen haina tamgiba adigi solamba angang do phagalakpa dunia khoina pamidi aduna mingje sum chalaga sum hapchalaga angang marfu degi mok draga su khagadi pharak tai aduna video si yengbiraga parents singna ai chagi classroom gi strength to khangdok piraga wahang amata chu hangaroidra haba wahang se thamjaraga thank you very much.